이행 이사우스나 이행기 봉 혼자기 강강하고나 장학보다 이번 좀 잡은 레이트에 거기 혹시 신경 광이 없을래 마야나 거기 맞대응 카르디 ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯕꯣꯏꯁꯣꯝ ꯃꯩꯇꯩ ꯄꯥꯡꯒꯜꯅ ꯂꯩꯖꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯏꯔꯤꯄꯣꯛꯁꯤꯡꯒ ꯑꯩꯈꯣꯏꯒꯤ ꯁꯣꯝ ꯊꯧꯕꯥꯜꯂꯣꯝꯗꯒꯤ ꯂꯥꯛꯄꯗ ꯍꯥꯏꯇꯥꯔꯦ ꯊꯧꯕꯥꯜꯂꯣꯝꯗꯒꯤ ꯁꯤ ꯊꯧꯕꯥꯜ ꯂꯥꯏꯟꯅꯦ ꯁꯤꯗꯩ ꯂꯥꯛꯄ ꯁꯣꯝ ꯁꯥꯏꯗꯇꯅ ꯌꯥꯏꯔꯤꯄꯣꯛ ꯕꯖꯥꯔꯅꯦ ꯂꯩꯔꯤꯁꯦ ꯑꯗꯣ ꯌꯥꯏꯔꯤꯄꯣꯛ ꯁꯤꯡꯒꯥꯒꯤ ꯃꯐꯝ ꯈꯔꯗ ꯍꯥꯏꯇꯥꯔꯦ ꯏꯁꯤꯡ ꯁꯨꯃꯥꯏꯅ ꯁꯤꯐꯥꯎꯒꯤ ꯊꯥꯛꯇ ꯌꯥꯝ ꯆꯥꯎꯅ ꯂꯩꯔꯛ ꯑꯃꯗꯤ ꯌꯨꯝꯊꯣꯡ ꯀꯌꯥꯗ ꯃꯥꯏ ꯃꯥꯏ ꯁꯨꯃꯥꯡ ꯌꯨꯝ ꯐꯥꯎ ꯑꯗꯨꯝ ꯈꯔ ꯆꯪꯁꯤꯟꯅꯕ ꯍꯧꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯌꯨꯝꯒꯤ ꯁꯨꯃꯥꯡ ꯑꯃꯗꯤ ꯁꯥꯏꯖꯤꯟ ꯂꯣꯏ ꯂꯥꯟꯁꯤꯟꯕ ꯍꯧꯖꯤꯛꯐꯥꯎꯗ ꯍꯧꯔꯦ ꯑꯩꯈꯣꯏ ꯏꯃꯥꯏꯁꯤꯅ ꯁꯨꯝ ꯍꯦꯟꯒꯠꯂꯛꯑꯒꯗꯤ ꯌꯨꯝ ꯑꯌꯥꯝꯕ ꯂꯣꯏꯅ ꯑꯩꯈꯣꯏꯒꯤ ꯆꯪꯁꯤꯟꯅꯕꯒꯤ ꯃꯤꯄꯥꯏꯅꯕꯗꯨꯅꯤ ꯂꯩꯅꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯏꯁꯤꯡ ꯆꯪꯕ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯏꯁꯤꯡ ꯆꯪꯕꯁꯨ ꯑꯗꯨꯝ ꯌꯥꯎꯅꯔꯦ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯊꯨꯝꯃꯛꯏꯁꯦ ꯄꯨꯡ ꯀꯌꯥ ꯑꯗꯨꯋꯥꯏꯗ ꯑꯣꯏꯒꯅꯤ masai pung ani ahumdagi pung ahumdagi ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯄꯨꯡ 2-3ꯗꯒꯤ ꯈꯪꯆꯥꯎ ꯆꯥꯎꯈꯠꯂꯛꯄꯅꯦꯕ chauri ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯌꯨꯝꯁꯤꯒꯤ ꯑꯌꯥꯝꯕ ꯁꯔꯨꯛ ꯍꯥꯏꯇꯥꯔꯦ ꯌꯨꯝꯁꯤꯒꯤ ꯑꯌꯥꯝꯕ ꯁꯔꯨꯛꯁꯤ ꯂꯣꯏꯅ ꯊꯨꯝꯖꯤꯟꯗꯅ ꯑꯩꯈꯣꯏꯒꯤ ꯃꯤ ꯂꯩꯅꯕ ꯌꯥꯗꯕꯒꯤ ꯃꯑꯣꯡ ꯑꯃ ꯑꯣꯏꯁꯤꯜꯂꯛꯑꯦ ꯍꯧꯖꯤꯛ ꯆꯥꯕ ꯊꯣꯡꯕ ꯆꯥꯛ ꯏꯟꯁꯥꯡ ꯀꯃꯥꯏꯅ ꯊꯣꯡꯐꯝ ꯂꯩ thongkham karim leite karim leite karim khul upai leite ba asi pham japam su leite lai khurumbam su leite karim upai leite ibung akhoi masigi harisi ꯁ꯭ꯋꯥꯏꯗ ꯌꯨꯝ ꯀꯌꯥꯃꯨꯛꯅꯣ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯊꯥꯛꯇ ꯌꯨꯝ ꯆꯪꯁꯤꯜꯂ ꯂꯩꯔꯤꯁꯦ isani pang ꯁꯤꯗꯤ ꯆꯥꯐꯝ ꯊꯣꯡꯐꯝ ꯀꯩꯒꯨꯝꯕ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯏꯁꯤꯡ ꯏꯆꯥꯎꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯨꯝꯁꯤꯒꯤ ꯑꯌꯥꯝꯕ ꯁꯔꯨꯛ ꯍꯥꯏꯇꯥꯔꯦ ꯂꯣꯏꯅ ꯊꯨꯝꯖꯤꯟꯈꯤꯕꯒꯤ ꯃꯃꯤꯗꯨꯅꯤ